ngasi numida waram phongkhiba tungan manipuri sifungsing amasum thokhiba thawdo wathoksingdagi maruoibi I pausing myamda thamjigi hanbada pausal pausi digi lakosaraga manipur natana army camp manungda misam gi lambi leiba thengnade leimakhongda leiba yankhai ke taret mountain division haina sauna leiba army camp adugi manungda sangkhiba leishram kamal babu mafam rang khangdana manghankhiba sigi teksak punama army camp adugi general officer commanding GOC na pugadabani Lengak nasu akan mamiyeng sang duna sab sabat habuk lokal lohaina Federation of Civil Society Organization Force ki President Thoidingzam manihan fongtokre wapam masik kakwa dalai belup asigi mayai loisang da pangtokipa pau kimi pamama da fongtokla duna mahang nahai Jiribam da miyoi kya koki militant sing tamthi na khat khibagi nuaitaba leiringa ki serasida leimakong army ke manungda Kamal Babu kauba miyoi ma amuk manghan ki vai bisi yamna lebak thibani ngasi phawbu koki militant sing free da thadok tuna thamli Kamal Babu mang ki baga mari leidana mountain division gi GOC na fongdoki wapam aduma daita yaudaba miyoi ma gi wangni mang na mang ki ba amadi tholakpa apapata khudimak GOC masak na pugadabani manipur lenga na suma ki mathak hen ba miyeng sang duna sab saba thabak dokhodani miyam na suma sigi matang da khulaw lawmina ba matamoiri loinana German Road, Tiger Road haina koki singna satok sin tawri balambi singasi hairiba army camp asi phawduna satliba sida manipur lengakna ayaba pi beleibra India gi mafam amata da army camp manungda misam miyam gi leiba thengnade India amati manipur lengakna athupa matamna lambi asi thingjinana ba khona pamthui ngasi phawbuda koki singna tawbu demand sing Jiribam gi OC ibotombi transfer tawkiba Tampak ki mafam sing apaspa thamjinba CRPF ta DIG oiba hoidrom prem transfer tawbana singba kaya ama India lenga amati manipur lenga na thabak to onthokre maram aduna lenga asi koki gi mathakta leirabra India lenga ki karamba aron bi agenda leibigi no hainasu magna hangladuna Jiribam da landaba da hakthengna Yaoba Aizol Hospital da hauji laikana tuna leiba zone koba miwesi ngasi phaw fagatribu karigino Jiribam gi case NIA na paikibada Thagatli dumapu NIA su Manipur Yorok badadi mayak samthai habisi miyamna khangnarabu wafamni hainisu paus da makhatari Makasa tharakpo ina topa pawman irang asigi matangda RPI gi mifam pangtokre India pumbada mass protest sathana ba warep lokre Manipur gi irang asigi matangda Republican Party of India athawale gi India pumbagi lusing gi mifam pangtokre India pumbada mass protest pangthokna ba warep lokre Party is the National Secretary Maestro Thanauzam ki miyang makhada Party is na sinduna Delhi da liba New Maharashtra sadan da pangthokiba All India Leaders Meet da warep slokibani Manipur issue a national issue have agenda da pangthokiba Leaders Meet aduda Jammu amadi Kashmir Uttar Pradesh Maharashtra Madhya Pradesh West Bengal Assam Sikkim Daman and Diu Andhra Pradesh Telangana Tamil Nadu Punjab Haryana Delhi Kerala Bihar asina sing state singi RPI gi party president amadi maru ebulu singba singna saryaki mifam madro wangang laduna maison hai sayani fazila kadaro manipur gi issue si state issue nati mapani gi sangsilakpa ko ki singna manipur da landarak tun haujik thukli birang sina manipur khakta natana Nagaland Assam amadi Mizoram la tapna sandorakli India gi mapani gi lakpa ko ki singna landa aduna haujik north east ki state akhum sandorakli ba irang sibu kam down state issue oigadoribano Aduna Manipur thokli issue si national issue mani leptana satharakli balana sida koki terrorist na drone season aduna bomb thadaba mishal singba kapsilaktuna satharakli ba attack asi Manipur khakta sathagani India gi atop state sing Yorokloi haibangam banati maramdi hairibu koki terrorist sing sigi mamingda India gi mapani khujawi mapani gi henba sentang amadi khusu khulai kya phangi habasi akhang ai kya amadi NIA na phawa phongdokiba lekhrabani Masi phawbada India gi leiriba lusing na thaiduna thamlaga North East state sing maru oina Manipur bu tokhaina inthokuna thamlibu karigino hauji thokliba lana sina ka hena phibam section giduna India pumbada hena awaba piraktringai lana sigi horakpam oiriba koki theory singasi India dagi maru phongna mutharauba tangai fadeki mifam madura saruk yakiba national leaders Rajiv Menon yauna atai lusing state ki president singamadi mifam madura tinkhiba miyamna Manipur gi irang asina India pumbada hena khudong thiba maikaida laktringai de koki terrorist singi mayokta protest thanabagi wapam amato oina yana khianasu paus ta makhatari amaromdana army ki complex mitai singbu kanmangam da bahai bisi makoi bu thajaningai oidi takni
था तरागा निपान फरकलबा मणिपुर की इरांग असी नमथनबनी हाइदुना कर्फ्यू थमजिनबा मोबाइल डाटा थिंजिनबा स्कूल कॉलेज सुटी थादोकपगी थवोंग मंगलाकनगनी हाइदुना तुमदबगी थवोंग सथरकप लेंगाकलोनमनी असिगुम लेंगा अमगी लिस्ट नतबा थवोंग असी मियामना तराइना लौदी हाइना तरागी सैसुगी चेयरमैन खाइदेम मनीना फोंदोखरे खोराई अहुंगैद लेबा तरागी सैसुगी ऑफिस ता पांगथोकपा पावगी मिफम अमदा लैमखोंगदा लेबा यांखैगा तरेट सुबा माउंटेन डिवीजन की कॉम्प्लेक्स मनुंगदा कॉन्ट्रैक्ट थबक सुबा लाइस्रम कमल बाबूबू मफम मरांग खांगदना मंगनखिबसी इंडियन आर्मी ने सथरिब थवोंग अमदि मियामबु ngak senba ngamdabigi thawong adumak sathari military compound amada mitei sungbu ngak senba ngamdri haibagi sabsaba khudam amani thawong asi Indian army ki asauba maikhuba mani imung amada thabak suba miyoy ama imung adudagi mangki haibasi imung adugi miyoy sing sena phamthoi थाक्सी खाक्सी लेब इंडियन आर्मी अमगी कैंपस मनुंगदा मी मांगलबा फावबद करीमत सेंगदोक्तुना लेबसिसु सेंगदोकफम थोइ फिबम असिदा लाइंगा अम लैरि हाइबगी मतिंग लैना थबक तौबा मत उद्रे स्कूल कॉलेज थिंजिंदुना थमलगा इरांग नमथगनी हाइब लेंगा असि तरागी सैसुना यानिंगदबा फोंगदोकपगा लोइदना लोप असिगी मैकैदगी मणिपुर हाई कोर्ट PIL अमसु थाखरे हाइना खाइदेम मनीना फोंगदोकि पाउकी मिफम अदुर सरुक यारदुना तरागी सैसुगी लीगल एडवाइजर रिटायर्ड जज ए नक्तुनु सुरिना हाइ थाउदु अमा थोकपदा मियामना डिमांड तौबा डिमांड अमा पीगदबदा NIA दा केस अदु सिन्नरे हाइना लेंगाना हेक फोंगदोकलिबसी सिन्नरिबा केस असि कदाय फावबु थाजनिङै ओइबगी हाबदु येंसिनबा मथौ तारे हेमंजित अमदी निंथोइंगामबिगी केस NIA ना पाइखिबा सही हेलगलबा फावबदा करी फिबमदा लैरि हाइबा ngasi फावबा खंगनदना लैरि फिबम असिदा जिरिबमदिगी सही फादरिबा पिकलिबा अंगांग अमदी नुपीसिंग फारगा हाटखिबा केस अदुसु NIA दा सिन्नरे हारे अदुबो पिकलिबा अंगांसिंग अदुगी केस ती प्रोक्सो एक की मखारा सथगदबा केसनि कनामतना प्रोक्सो एक असिगी केस ट्रायल सथब यादी हाइबा लैरिबनि हाइबिसु लेंगा असिना खंजिनबा फै हाइकेनसु पाउसदा मखातारि अतोपा पाउमना कन्वेंशन ऑन प्रोटेक्शन ऑफ इंडिजिनस पीपल हाइबिसिदा येलोमी सिंगी मिफम पांगथोकदौरि मितै मैतै ट्राइब यूनियन अमदी प्लेटफॉर्म फॉर प्रोटेक्शन ऑफ इंडिजिनस पीपल लाखलिबा नवेंबर तांग 30 की अयुक पुंग 13 ताबा मतमदा होटल इम्फालदा वन डे कन्वेंशन ऑन प्रोटेक्शन ऑफ इंडिजिनस पीपल ऑफ मणिपुर हाइब हिरमदा खन नैनबगी मिफम अमा पांगथोकनि मिफम असी इंडिया अपुनबगी ओइबा येलोमी सिंगी फोरम आदिवासी समन्वय मंच ऑफ इंडिया की लिसिंग मखादा पांगथोकदबनि नोमगी ओइबा मिफम असिदा मणिपुर लेजिस्लेटिव असेंबली की स्पीकर के सैत्रपताना हौदोकनि थौरम असिदा इंडिया की तोवान तोवान मफमसिंगदगी लाकपा आदिवासी ट्राइबल कांगलुकी लुसिंगबसिंग अमदी मणिपुर की तोवान तोवान ट्राइबल कांगलुकी लुसिंगबसिंगना सरुक यागनि मिफम असिना मरुओइना इंडिया मनुंगदा हौजिक हौजिक सोथना चाकथुंग पिथुंगदना लैरिबा ट्राइबल सिंगी राइट सिंग कंजनबा मदी फुरुप सिंग असिगी लोल नाट कल्चर हिस्ट्री अमदी पॉलिटिकल्स इकोनॉमिक ओइबा राइट सिंग फोंगननबा पुना लेमिनबनि लोइना हौजिक फाव इंडियन कॉन्स्टिट्यूशन की ngaklo amata phangdana लैरिबा मितै अमदी येलो फुरुप मसासिंगी वाफम पुथोक्तुना अपुनबा फिरे अपुनबा वारेप अमा लौमिनबगी पन्नमदा मिफम असि पांगथोकनि आदिवासी समन्वय मंच ऑफ इंडिया ना हौकिबा सेप्टेम्बर थादा हिमाचल प्रदेश की सौलाना पांगथोकिबा आदिवासी ट्राइबल सिंगी ओइबा मिफमदा MMTU अमदी PPI ना मणिपुर की येलोमी अमा ओइरिबा मितै सिंगी पॉलिटिकल सोशियो इकोनॉमिक नाट कल्चर डेमोग्राफी अमदी लमदम सिदा मिटोप क्या संगसिलकपदगी ओइरक्लिबा फिबम सिंगी मतंगदा खननैनखि मसिगी मखा तारकपदा मणिपुर की दमक इम्फाल द मिफमसी पांगथोकनबगी फिरेप असि लौरखिबनि इंडिया की अवांग नोपक लमदमदा खुंदारिबु येलो फुरुप ओइरिबा ट्राइबल सिंगना मसागी सक्तम ngakna मसागी राइट सिंग फंगजना हिंगजबा फुरुप सिंग ओइद्रि मसीना मरम ओइरगा नकना पुन्ना लेमिनरिबा खुंदामिनरिबा फुरुप सिंगी मरक्ता वखल तामिनबा मदि अपुनबगी फिरेप लौमिनबुसु चंगी हाइना पाउसता पली अतोप पाओमना हयेंगदगी माइलोइसंग सिंग मौसागुम क्लास हौरगनि थासिगी तरागा तरुक्तगी मणिपुर लेंगा की एजुकेशन एस अमदी हायर एंड टेक्निकल एजुकेशन डिपार्टमेंट ना तांपाकी डिस्ट्रिक्ट सिंग द महिमसिंग तमलिबा माहिरोइसिंग हौजिक ओइरिबि इरांग असिन मरम ओइरगा थिंगथांग नाइना स्कूल सुटी थारमलबा मतुंग थासिगी कुनगा तरुक्ता मतम कक्तन स्कूल सुटी थारे हाइना लौथोकलुरबा मतुंग ngasi tokiba order amada hayengdagi mausaगुम क्लास हौरगनि हाइना लौथोखरे मणिपुर लेंगा की जॉइंट सेक्रेटरी
Darian Zuli Anal Amadi, Education Ace Director El Nandakumar Anina Kuyek Piduna Sitokiba, Sirol Amada, Isterasida leiriba Lenga Kilanai, Edet Central School Amadi, College Sing Hayeng Mok Sagun class organic, Mari Lenaba, Zonal Education Officer Singna, District Ueba, Jurisdictionda, School Sing Hanganuna, Mahiro Sing Lerik Tamhanba Honaba, Wapampali. Ningsing Bayabari Tasaki Kungatarut, Manipur Lenga Education Department, School College Kudima Matam Kaktana, Suti Lautoki Badigi, Mahiroi loop Taruk Amadi Tuan loop Kiana Manipur Lengana, Mahiroisan Tingbigi Kongjang, Zangshilibasi, getting the Fondo Pogolona, Nasidagi Mau Sagum School Hangdok to class, Taudrabadi, Kongjang Ka Sanction Gani and Akan Mo from Tamkivani. Atopapa Ona, Mitai Halaga Kukiland Pangadoribra. Nildas, Impal West District Manungsan Laima Kong the Labor Yankagatre Super Mountain Division Headquarter Manungda, Tasaki Kunga Mangadiki Mapam Kangana Mankiba, Lesram Kamal Babu Kudakta take the Kaidan Tadora Ohaina, Yellow me, Yepasakot Luki Tomising Atuba Mipam among us Pantocre. Mipam Madura Lopasiki President says Nildas Nai, Mitai Halaga, Mitai Nupimadi Angang Paraga Tamtin Otpayab Olaga. Hatopasina Cookie refugee narco terrorist na Talib separate administration union territory Cookie land Panglakadra. Cookie have a purpose, Manada Purukana Punsin Dunasiamani, Makogi Furukudingi lol Sanabi Pizet Saksamanadi, Horapam Suk Kangdaba, Furupasina, India, Cookie have a Purup Amat Ladam Davasina, Makogi Tongan Balenga Ama, Lambda Masida Talak Livers level Tivani. Cookie singers refugee ni, Myanmar Bangladesh the Gitan Torapani. India ki Mizoram, Tripura, Nagaland, Assam amadi Manipur sangjapam lauduna hingnaba lakiba ngaktani. Wapamasi Indian history amadi Manipur history na sakini. Koki singna India ra Koki len tan ge harabati Indian Army da kuthapam thokpani. Koki gi lusingbu singna Koki len taliba mafam singa si mathakta pankriba state singa sigi lamni. India lenga ki makha laidibani na India lenga nasu Koki theory singa sida sab para tambiba matam moire. Harpa tuppa otpanaiba Misam Paraga, Nupi Angang, the Otpayaba, Olaga, Tamtiba Mong, Harpana, cookies in the Talib, Dimanasi Pangmamloy. Asigumba cookies singi lana si, Tengna Vigimuta, House of Palibalengas in a Sutampak, the Internet Hinzenba, Curfew Tamzinba, School College, Hangandana Tamzinbagarunana, Police Station Tarukta, Amuhana Apaspa Tamzinbasina, Manipur Santi Propa Namlakadra Haina, Palibalengas, Hanglaki and Supaux Namakatari. Makasa tarakpo na kangla paurigi to papom Jiribam na angang yaw na misam taruk hatkiba do siya na basing serak piyo hay ba demand taw do na wakat mipam sa takri. Jiribam na angang yaw na misam taruk kuki kulay pai basing na hatkiba do siya na bakudimak pagat do na logi matungin na serak piyo hay ba yaw na tungan ma demand sing na may rapay bilup kaya na sindo na tera lukram layrak community hall wakat mipam sa takri. Wakat mipam do Manipur ima mahikol gi ningthawzam laikay nupi Ihaw marup nupi kunay lamjing mayra lup sakot harang nupi kutpu sadokpam lamjing seba mayra paibi sayang konthawzu makhalekay lukram awang Women's Welfare Association sangay pro apun manupi lup gari awang lekay Women's Development Center amadi sanura lising lukram na punasindo na pangkukibani wakat mi pamadura lamda masidagi apaspalak to MLA Paulilan Haukip ki wangang kandem tawi have yaw na tungan bohay sing iba placard sing kasa janaki wakat mi pamaduga madi lendana Manipur imagi strip convener sagolsem kulamangang hai koki kulai pai bising na phakiba misam taruk adu kanbina wa mai kaya digi apil torakiba do union government na tashin usinadana laikibana misam taruk adu gi thawai kanbangam hogdabani lamdam asida thokliba irang asiga mari lendana union lenga na pekhalakliba thabak sing asi khonglei tamalbana awang pathak kanem tawi lamdam asida central forcing kya thajilakpa apaspa thamjilakpa madi mitei singda onsinduna miot minei sathabana irang asigi wari sing propangam roi leba asi democracy satpa leba ni haba wakhalun asina mangda thamlaga India government lamdam asida democracy wantuk lehenbiu amaromda koki singna mangliba separate administration ki manglana si kaidawnungda mangphauna roidaba manglana mani lamdam asigi apunba saktam hek kaibada jun taragani pani ghena tamthiba miyamgi iho ama lakani haibasi India government na khangadabani haina sumangna makhataki makasa tharak poina masmlushilak poina to pawmana NSN IM amadi ZUF ani gi marakta akan mamong da kuthona khre asi ana yoramba yari India lenga ka santi ki wari sanari be NSN IM amadi ZUF ani gi marakta akan mamong na kuthona khre
maike ani da asi ana yoram ba yari hari thaudo sigi matang na pauksi sina phangwa pawgi source aman hai khuthokna bigi thaudo asina maram oiraga manak nakpada leiba khunja sung mi paina duna masa masa gi yumdagi hendok nadre hari hairiba khuthokna bigi thaudo asi ngasi ayuk pung 9 ga makhairam tarakwa aduaidagi None district ki manung sana leiriba khopum police station na konba Sangji village amadi Dolan village anigi lona pamapam amada thokibane hanasu pausna makhata na report tawri khutokna bigi thaudo adu ngasi ayuk pung 10 helaklaba phawbada nakalani gi marakta bom yauna akan mamona khuthokna ki hari pausna makhata araduna hai Sangji village hairiba mapam asida JUF ki lanmi singa sidagi numit kharani gi mamangna gi leirakhi hari adubo ngasi ayuk NSNIM gi lanmi singna mapmadura sangsilakpadagi khut thokna bagi thaudo adu thokibane hari khut thokna bagi pawdu security force na phanglabasu mafam adu yauna sangsin badi ngamdri hairenasu pawsta makhata na phungdorakli losilakpo oina kanglaipak ki mairada na sumna report tawri none gi sajing amadi dolan village da ZUF amadi NSNIM ga akan mamong numai kapna khri haina report tawri Hauzi Bharat Lainga ka santi ki wari sanari ba Nagaland ki lahulup ama oiriba National Socialist Council of Nagaland isak muiba NSNIM amadi Zirang United Front ZUF ani gi marakta akan mongra ngasi numai kapna khri maike ani makta misi mina sauna yoramba yabagi thazaba lagi khuthokna baduna maram oiraga khunja sung mi paina badagi masa masa gi yumdagi hendokidra hairi Pausi isna phangwa pawgi matung inadi numai kapna ki thaudo asi ngasi ayuk pung 9 kulom tapa matamdagi hauna none district ki makha maike oiriba Kopum police station ga naknaba Sangji village Dolan village ani gi lonaba khunjai maktra thokibani ngasi ayuk pung 10 khra helakpa matam phawba maike ani makta bom yauna akan mamongda khuthokna ki manak nakpada leibu khunja singdagi pausi sida phungdorakpagi matung inadi Sangji village da ZUF ki lanmi sing asidagi numit kharani gi mang gi raki ngasi ayuk NSNIM gi kulai paib lanmi sing mafam adur sangsilakpa ga loidana maike ani makta khangawduna nomai kapna bigi thaudok tholakibani hauzik ZUF ki kangbuna singthakta aduga NSNIM gi kangbuna makhada leraga khutonaki hauzik phabi oina thaudok thokpamna security force kangbu sangsilakpa ngamdana leiri haina phongdokhi Pausin hai nomai kap nariba mafam aduga irap lapnadana samaga 100 suba CRPF ki camp amasu leiri hari khuthokna badura ZUF ki lanmi ama siramba ye haina thajanari chap chaba pawdi phangmgamdri thaudo du thokraba matungna ngasi numthil pung amarom taba matamda sangji dolong aniga lonana leiba longji khulgi khunja sing tongan masi SO sing haibadi RNPO BCLA RNLM NNLPM RNYOM gi mihut sing yauna mi pham ama pangthokki baga loidana ZUF amadi NSNIM anima khulsing adu sanghandaba haina warep lokra hari khutokna bigi thaudo adura Sangji village ki yum kai kya da noimaru na paadun akai tu kya thoki hauzu phab khunja sing masa gi mayum da sang ki na duna leiri adubo mafam dugi CSO sing na lusing duna khunja sing masa gi mayum da pusinduna lehan ba hore hari ado hauzu ko yadi myam paus mata se lusinjarage masu myam puna no update ngaminasi